ai ki tilau se maru ka ba hore sai se pambi yang khai mukse semini sai ba maroi makkal dugi hybrid variety ni sai sina maitai tilau kumsi di maitai tilau si mapan phajana sare mapan sa bai se angon do mangjabani maitai tilau su adum maru ka hore ko tilau maru ka hore maitai tilau maru ka hore to se maitai tilau se ngasi tang 13 tha hom chap chare tha patigi ngasi bok to sawai se sanam ki jaga ni sai na asai sina tilhau se pampen hun bani ko tilhau se pampen hun bani tilhau se maru ka ba hore ko tilhau maru ka ba hore kumsi ai pot se tha ma tam theng re ko kana sina January December ki tang 10 ga ni pan da hun ba tilhau ni se pampel hun ba tilhau ni ai farm gi sarukta asigi anase pukri se si lairiba pukri si koi mahuksa laina mina thanamba laimai gi sarukto sukau loktri ising janba tamda adum khwang gi mathakta ising jal lai masigi jaga se mathang di aina hiang gai da silaganda janam pampen taw ken khali janam pampen taw wai che janam manau lak ama daina ama tangkhai ani phok chang kani asigi sara lang bada je kara mong ta ni janam di tangi dra ai tilhau se ai inkol mafam se da inkol map chawn tano korak pasik hauhi ba 2023 daina mafam si suktau tau dana thangnabagi lokpham ama ai sida puraga phauyai adugi saru duna saikhairaga mai thara matungda suktok tok dabida thangdonna dak hutlakanda da kubi jo yungsilamba
ꯀꯣꯕꯤ ꯃꯔꯨ ꯀꯥꯕꯤ ꯐꯨꯜ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯏ ꯑꯗꯨꯝ ꯐꯁꯨ ꯐꯩ ꯃꯔꯨ ꯀꯥꯕꯤ ꯀꯥꯏꯗꯨꯗꯤ ꯋꯤꯟꯅꯔ ꯍꯥꯏꯕ ꯃꯈꯟꯗꯨꯅꯤ ꯍꯥꯏꯕ꯭ꯔꯤꯠꯅꯤ ꯀꯤꯂꯣ 1 ꯇꯪꯈꯥꯏ 2ꯒ ꯑꯗꯨꯝ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨ ꯌꯣꯟꯕ ꯁꯤꯠꯇꯦ ꯌꯣꯟꯕ ꯁꯤꯠꯇꯕꯗꯨꯗ ꯑꯩꯅ ꯑꯣꯛꯇ ꯊꯣꯡꯉ ꯄꯤꯖꯩ ꯑꯗꯨꯕꯨ ꯃꯣꯏꯅ ꯆꯥꯔꯛꯄꯒ ꯄꯜꯂꯛꯄꯅ ꯍꯥꯜꯂꯤ ꯑꯁꯨꯝ ꯍꯥꯀꯨꯝ ꯁꯦꯟ ꯄꯪꯐꯪ ꯐꯪꯗꯦ ꯀꯨꯝꯁꯤꯗꯤ ꯈꯔꯁꯨ ꯂꯤꯕ ꯅꯨꯡꯉꯥꯏꯗꯧꯕ ꯂꯤꯔ ꯊꯝꯕ ꯌꯥꯕ ꯄꯣꯠ ꯑꯩꯅ ꯇꯤꯜꯍꯧ ꯌꯦꯡꯒꯦꯅ ꯇꯤꯜꯍꯧ ꯄꯥꯝꯐꯦꯟ ꯍꯨꯟꯕꯅꯤꯀꯣ ꯇꯤꯜꯍꯧ ꯄꯥꯝꯐꯦꯟ ꯍꯨꯟꯕꯅꯤ ꯑꯩ ꯀꯃꯜ ꯁ꯭ꯄꯣꯜ ꯈꯔ ꯁꯦꯝꯃꯤꯌꯦ ꯁꯤꯅ ꯔꯧ ꯃꯦꯔꯒꯟ ꯒ꯭ꯔꯥꯁ ꯁꯤꯜꯚꯔ ꯀꯥꯞꯄꯛꯄꯒꯤ ꯏꯟꯅꯔ ꯀꯦꯖ ꯊꯝꯐꯝ ꯀꯣꯕꯤ ꯃꯔꯨ ꯁ꯭ꯋꯦꯇꯥ ꯒ꯭ꯔꯥꯝ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯒ꯭ꯔꯥꯝ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯗ ꯃꯁꯤꯡ ꯊꯤꯕ ꯃꯇꯝꯗ ꯃꯔꯨ 150ꯃꯨꯛꯀꯤ ꯆꯥꯡ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯃꯔꯣꯏ ꯇꯤꯜꯍꯧꯁꯦ ꯒ꯭ꯔꯥꯝ ꯑꯃꯗ ꯃꯔꯨ 200 ꯆꯠꯍꯜꯂꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯒ꯭ꯔꯥꯝ 50ꯗꯗꯤ ꯃꯔꯨ 1,00,000ꯃꯨꯛ ꯇꯥ ꯃꯥꯜꯂꯦ ꯂꯥꯛꯇꯣ 50,000ꯗꯪ ꯍꯧꯔꯝꯃꯒꯁꯨ ꯃꯔꯣꯏ 50,000ꯗꯤ ꯑꯩ ꯐꯥꯔꯝꯁꯤꯗ ꯂꯩꯔꯦꯀꯣ ꯃꯔꯣꯏꯁꯤ ꯃꯔꯨ ꯑꯗꯨꯝ ꯀꯥꯔꯛꯑꯦꯀꯣ ꯃꯔꯣꯏ ꯃꯔꯨ ꯑꯗꯨꯝ ꯀꯥꯔꯛꯑꯦ ꯑꯁꯤꯗꯤ ꯑꯗꯨꯝ ꯒ꯭ꯔꯥꯝ 50ꯗꯤ ꯂꯨꯝꯃꯅꯤ ꯃꯔꯣꯏ ꯐꯥꯔꯝꯒꯤꯗ ꯃꯔꯣꯏ 50,000ꯗꯤ ꯑꯣꯏꯒꯅꯤ ꯆꯅꯝꯁꯦ ꯑꯩꯅ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯊꯤꯕꯗ 2,000ꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯀꯣ ꯑꯗꯒꯤ ꯃꯩꯇꯩ ꯇꯤꯜꯍꯧ 2,000ꯃꯨꯛ ꯑꯣꯏꯔꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯑꯆꯧꯕꯁꯤꯅ ꯐꯥꯔꯝꯁꯤꯗ 50,000ꯗꯤ ꯍꯧꯔꯅꯤ ꯁꯤ ꯑꯩ ꯄꯣꯠꯁꯦ ꯌꯥꯝ ꯊꯦꯡꯅ ꯂꯣꯏ ꯍꯣꯠꯅꯈ꯭ꯔꯦꯀꯣ ꯃꯔꯣꯏꯗꯅ ꯇꯥꯡ 19ꯗ ꯍꯨꯟꯕ ꯂꯣꯏꯔꯦ ꯑꯁꯤꯅ ꯍꯋꯥꯏꯁꯦ ꯐꯩꯗꯣꯝꯁꯤꯃ ꯂꯝꯁꯦ ꯑꯩꯅ ꯁꯨꯛꯇꯧ ꯇꯧꯗꯅ ꯁꯨꯛꯈꯣꯏ ꯈꯣꯏꯗꯅ ꯊꯥꯡꯗꯣꯟꯅ ꯍꯜꯂꯒ ꯃꯔꯨꯗꯣ ꯊꯥꯗꯔꯝꯕꯅꯤ ꯑꯗꯣ ꯃꯁꯤꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 19ꯗꯒꯤ ꯍꯧꯔꯒ 25 ꯑꯗꯨꯋꯥꯏ ꯃꯅꯨꯡꯗ ꯊꯥꯕ ꯂꯣꯏꯕ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯦꯛꯑ ꯑꯗꯨꯝ ꯆꯥꯔꯤ ꯁꯤ ꯐꯩꯗꯣꯝꯁꯤꯃ ꯊꯥꯕꯅꯤ ꯁꯤ ꯐꯩꯗꯣꯝꯁꯦ ꯑꯩꯅ ꯂꯧꯐꯝ ꯑꯩꯅ ꯎꯔꯤꯁꯦ ꯂꯧ ꯁꯪꯉꯝ ꯑꯃ ꯈꯔ ꯀꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯎꯕ ꯂꯧꯐꯝꯁꯦ ꯑꯩꯈꯣই ꯏꯌꯥꯝꯕ ꯌꯥꯏꯃꯅ ꯃꯥꯁꯨ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯊꯥꯕꯅꯤ ꯍꯪꯒꯥꯝ ꯍꯨꯟꯖꯤꯟꯕꯅꯤ ꯑꯗꯣ ꯍꯋꯥꯏ ꯆꯦꯡꯋꯥꯏꯁꯦ ꯀꯌꯥ ꯐꯕ ꯑꯣꯏꯗꯦꯀꯣ ꯃꯥ ꯑꯁꯨꯝꯗ ꯃꯁꯥꯒꯤ ꯂꯧ ꯁꯪꯉꯝ ꯑꯃ ꯂꯈꯥꯏꯁꯨ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯃꯔꯨ ꯃꯔꯥꯡ ꯑꯂꯨ ꯅꯨꯡ ꯊꯥꯕꯅꯤ ꯑꯩꯁꯦ ꯁꯪꯉꯝ ꯑꯃ ꯈꯔ ꯀꯟꯕꯒꯤ ꯆꯔꯨꯁꯦ ꯁꯤꯗ ꯄꯨꯂꯞ ꯍꯣꯟꯖꯤꯜꯂꯒ ꯆꯥꯏꯈꯥꯏꯔꯒ ꯃꯩ ꯊꯥꯔꯒ ꯃꯔꯣꯏ ꯃꯔꯨꯗꯣ ꯀꯤꯂꯣ 1/2 ꯍꯨꯟꯕꯅꯤ ꯑꯗꯣ
ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯐꯅ ꯇꯣꯏꯅ ꯆꯥꯏ ꯑꯗꯨꯕꯨ ꯍꯧꯕ ꯉꯝꯗꯦ ꯑꯩ ꯂꯝꯁꯤꯁꯨ ꯏꯪꯈꯣꯜꯒ ꯇꯥꯏꯅꯕ ꯌꯥꯝ ꯀꯪꯕ ꯂꯝ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯑꯩ ꯂꯝ ꯑꯀꯪꯕꯁꯤꯗꯗꯤ ꯇꯤꯜꯍꯧ ꯃꯩ ꯊꯥꯔ ꯇꯤꯜꯍꯧ ꯍꯨꯟꯕ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯑꯗꯨ ꯍꯧꯔꯛꯇꯕꯗꯒꯤ ꯑꯩꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 19ꯗꯒꯤ ꯍꯧꯔꯒ ꯍꯋꯥꯏ ꯅꯤꯡꯁꯤꯟꯕꯅꯤ ꯍꯋꯥꯏꯁꯦ ꯑꯗꯨꯝ ꯆꯥꯅꯔꯤ ꯌꯥꯝ ꯄꯥꯟꯕꯗꯤ ꯑꯣꯏꯗꯦ ꯑꯩꯒꯤ ꯑꯣꯛ ꯑꯆꯧꯕꯤꯗꯣ ꯃꯆꯥ ꯇꯥꯡ 23ꯗ ꯄꯣꯛꯄ ꯇꯥꯡ 23ꯗ ꯄꯣꯛꯑꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯅꯨꯃꯤꯠ 4 ꯄꯨꯡ ꯑꯣꯏꯗꯣꯏꯔꯥ ꯃꯆꯥ 12 ꯄꯣꯛꯑꯦ ꯂꯥꯕ 5 ꯑꯃꯣꯝ 3 ꯑꯩꯒꯤ ꯑꯣꯛ ꯇꯣꯝꯕꯤ ꯃꯆꯥꯁꯦ ꯍꯣꯔꯦꯟ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯃꯆꯥ ꯂꯧꯔꯅꯤ ꯑꯩꯒꯤ ꯑꯣꯛ ꯌꯥꯏꯝꯕꯤꯁꯦ ꯑꯦꯄ꯭ꯔꯤꯜ 4ꯗꯩꯅ 6 ꯐꯥꯎ ꯃꯅꯨꯡꯗ ꯃꯆꯥ ꯄꯣꯛꯑꯅꯤꯀꯣ ꯇꯣꯝꯕꯤꯁꯤꯅ ꯄꯣꯛꯈ꯭ꯔꯤꯁꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 24ꯗ ꯄꯣꯛꯈꯤꯕ ꯃꯆꯥ ꯂꯥꯕ ꯉꯥꯛꯇ 9 ꯄꯣꯛꯄꯅꯤ ꯑꯗꯣ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ 6ꯇ ꯉꯥꯏꯔꯦ ꯑꯁꯤ ꯗꯔꯝꯁꯤ ꯃꯅꯨꯡꯗ ꯃꯣꯏ ꯑꯁꯥꯕ ꯈꯥꯡꯉꯤ ꯑꯏꯪꯕ ꯈꯥꯡꯉꯤ ꯁꯤ ꯑꯩꯒꯤ ꯃꯔꯣꯏ ꯏꯪꯈꯣꯜꯗ ꯊꯥꯕ ꯃꯔꯣꯏꯅꯤꯀꯣ 7,000 ꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯅꯦꯅ ꯈꯜꯂ ꯊꯥꯈꯤꯕꯅꯤ ꯑꯗꯣ ꯁꯤꯅ ꯑꯩꯒꯤ ꯍꯩꯖꯥꯡ ꯂꯥꯏ ꯇꯤꯟ ꯀꯠꯅꯕꯒꯤ ꯍꯩꯖꯥꯡ 7,000 ꯃꯨꯛ ꯑꯣꯏꯅꯤ ꯈꯟꯕꯅꯤ ꯑꯗꯨ ꯈꯔ ꯁꯤꯈ꯭ꯔꯒꯁꯨ ꯅꯥꯈ꯭ꯔꯁꯨ 8,000ꯇꯤ ꯂꯩꯔꯝꯒꯗ꯭ꯔꯅ ꯈꯜꯂꯤ ꯁꯤꯅ ꯑꯩꯒꯤ ꯀꯣꯝꯂꯥꯅꯤ ꯆꯝꯄ꯭ꯔꯥꯅꯤꯀꯣ ꯉꯁꯥꯏꯗ ꯕꯦꯗꯅꯥ ꯄꯥꯝꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯄꯨꯡꯗꯣꯟ ꯈꯔ ꯐꯕ ꯃꯈꯜꯒꯤ ꯄꯨꯡꯗꯣꯟ ꯑꯃ ꯊꯥꯒꯠꯂꯤ ꯃꯄꯥꯟ ꯂꯥꯛꯑꯦ ꯐꯨꯠꯈꯥꯏ ꯈꯔ ꯀꯟꯅ ꯋꯥꯡꯉꯦ ꯃꯄꯥꯟ ꯂꯥꯛꯑꯦꯀꯣ ꯑꯗꯒꯤ ꯁꯤꯅ ꯕꯦꯗꯅꯥ ꯀꯐꯣꯏ ꯃꯄꯥꯟ ꯂꯥꯛꯑꯦꯀꯣ ꯕꯦꯗꯅꯥ ꯀꯐꯣꯏꯁꯨ ꯃꯄꯥꯟ ꯂꯥꯛꯑꯦ ꯕꯦꯗꯅꯥ ꯀꯐꯣꯏꯅꯤ ꯁꯤ ꯋꯥꯡꯃꯟꯈ꯭ꯔꯦ ꯃꯄꯥꯟ ꯂꯥꯛꯑꯦꯀꯣ ꯁꯤꯁꯨ ꯁꯤꯁꯤ ꯕꯦꯗꯅꯥ ꯀꯐꯣꯏ ꯁꯤꯅ ꯁꯦꯝ ꯁꯤꯅ ꯂꯩꯄꯨꯡ ꯈꯥꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯁꯤꯅ ꯁꯦꯝ ꯁꯤꯅ ꯍꯩꯀ꯭ꯔꯨ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯍꯥꯀꯨꯝꯗꯤ ꯁꯤꯁꯦ ꯑꯩꯅ ꯁꯨꯛꯇꯧ ꯇꯧꯗꯅ ꯁꯨꯛꯈꯣꯏ ꯈꯣꯏꯗꯅ ꯅꯨꯡꯊꯪ ꯃꯆꯥ ꯑꯃꯅ ꯄꯣꯞ ꯊꯥꯔꯒ ꯈꯔ ꯀꯨꯠꯄꯗꯨꯗ ꯀꯣꯕꯤ ꯃꯔꯨ ꯑꯅꯤ ꯊꯥꯊꯔꯀꯥꯟꯗ ꯍꯧꯔꯛꯑꯦ ꯑꯗꯨ ꯅꯥꯄꯤ ꯑꯗꯨꯗ ꯍꯧꯔꯛꯄ ꯅꯥꯄꯤꯈꯩ ꯑꯩꯅ ꯐꯣꯏꯔꯒ ꯑꯣꯛꯇ ꯄꯤꯖꯔꯦ ꯊꯣꯡꯉꯒ ꯑꯣꯛ ꯃꯆꯥ ꯄꯣꯛꯀꯗꯕ ꯑꯣꯛꯇ ꯅꯥꯄꯤ ꯃꯈꯜꯁꯦ ꯊꯣꯏꯅꯕꯨ ꯀꯥꯏꯗꯦ ꯁꯤ ꯁꯝꯄꯛꯄꯤ ꯑꯗꯒꯤ ꯃꯁꯤꯗ ꯍꯧꯔꯛꯄ ꯅꯥꯄꯤ ꯃꯈꯜꯈꯩ ꯂꯣꯏꯅ ꯊꯣꯡꯉ ꯄꯤꯖꯔꯦ ꯆꯦꯡꯀꯨꯞ ꯃꯟꯖꯥꯎꯕꯤ ꯑꯗꯒꯤ ꯁꯨꯃꯟ ꯅꯥꯄꯤ ꯅꯥꯄꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯂꯣꯏ ꯊꯣꯡ ꯄꯤꯖꯔꯦ ꯑꯁꯤꯒꯤ ꯂꯨ ꯑꯅꯤꯁꯤꯃ ꯍꯥꯏꯕ꯭ꯔꯤꯠꯅꯤꯀꯣ ꯁꯦꯃꯤꯅꯤꯁꯁꯦ ꯑꯗꯨꯝ ꯃꯔꯨ ꯈꯔ ꯆꯥꯎꯕꯗꯤ ꯃꯔꯨ 5 ꯀꯤꯂꯣꯒ ꯇꯥꯕꯅꯤ ꯑꯁꯤꯅ ꯄ꯭ꯔꯦꯃꯥ ꯁꯥꯏꯖꯦ ꯄ꯭ꯔꯦꯃꯥꯁꯦ ꯑꯩ ꯑꯁꯨꯝꯗ ꯇꯥꯡ 25ꯗ ꯍꯥꯏꯕ ꯃꯅꯨꯡꯗ ꯍꯋꯥꯏꯗ ꯊꯥ ꯂꯣꯏꯈ꯭ꯔꯦ ꯇꯥꯡ 23 ꯑꯗꯨꯋꯥꯏꯗꯒꯤ ꯊꯥꯕ ꯍꯧꯗꯅ ꯍꯋꯥꯏ ꯃꯨꯕꯤ ꯇꯤꯜꯍꯧ ꯅꯨꯡꯂꯧ ꯊꯥꯕ ꯐꯅ ꯀꯨꯏꯅꯕꯨ ꯆꯪꯉꯤꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯃꯔꯛꯇ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄ ꯈꯣꯠꯄꯅꯦ ꯀꯔꯤꯅꯦ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 6 ꯑꯗꯨꯋꯥꯏꯗ ꯁꯤꯒꯤ ꯃꯔꯛꯇ ꯊꯥꯔꯤꯕ ꯀꯣꯕꯤꯁꯦ ꯀꯔꯛꯇ ꯑꯩ ꯆꯠꯂꯔꯣꯏꯅ ꯀꯔꯛꯇ ꯊꯥꯖꯤꯟꯕꯅꯤ ꯁꯤꯗ ꯂꯩꯕ ꯀꯣꯕꯤꯁꯦ ꯁꯣꯝꯗꯅ ꯊꯝꯆꯦꯠ ꯊꯥꯖꯤꯟꯕꯅꯤ ꯁꯤꯅ ꯑꯩꯅ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯑꯩꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯦ
ꯁꯤꯗꯩ ꯀꯥꯞꯄꯁꯤꯅ ꯐꯨꯠ 30 ꯑꯗꯨꯝ ꯌꯧꯅ ꯀꯥꯞꯄ ꯌꯥꯏ ꯁꯨꯝꯒꯤꯁꯨ ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏꯅ ꯀꯥꯞꯄ ꯁꯨꯝꯒꯤꯁꯦ ꯇꯨꯂꯨ ꯇꯧꯔ ꯀꯥꯞꯄꯗꯀꯣ ꯑꯩꯁꯦ ꯀꯔꯛꯇ ꯁꯨꯝ ꯀꯣꯕꯤ ꯊꯥꯖꯤꯟꯕꯅꯤ ꯃꯔꯣꯏ ꯇꯤꯜꯍꯧꯅ ꯈꯔ ꯆꯅꯝꯅ ꯈꯔ ꯂꯤꯕ ꯌꯥꯅꯤꯅ ꯑꯩꯅ ꯀꯣꯕꯤꯗꯣ ꯇꯣꯛꯊꯣꯛꯑꯒ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯊꯥꯕꯅꯤ ꯑꯩꯈꯣꯏꯅꯗꯤ ꯍꯩꯊꯨꯝꯒ ꯍꯥꯏꯕ ꯃꯧꯁꯨꯃꯤꯒ ꯍꯥꯏꯅꯕ ꯍꯩ ꯃꯈꯜꯗꯨꯅꯤ ꯃꯄꯥꯟ ꯐꯖꯅ ꯂꯥꯛꯑꯦꯀꯣ ꯁꯥꯏꯁꯤꯗ ꯅꯣꯡꯃꯥꯏ ꯈꯔ ꯃꯄꯥꯟ ꯁꯥꯔꯤ ꯁꯤꯗ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯃ ꯑꯁꯤꯗ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯃ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯃꯀꯣ ꯁꯤꯗꯁꯨ ꯍꯩꯊꯨꯝ ꯃꯧꯁꯨꯃꯤꯗꯣ ꯃꯁꯤ ꯄꯥꯝꯕꯤꯁꯦ ꯆꯞ ꯃꯥꯟꯅ ꯊꯥꯕꯅꯤ ꯁꯨꯝ ꯇꯦꯛꯎꯕ ꯑꯗꯨꯝ ꯄꯤꯛꯑꯦ ꯃꯄꯥꯟ ꯀꯨꯝꯁꯤ ꯃꯄꯥꯟ ꯈꯔꯗꯤ ꯂꯥꯛꯏ ꯄꯥꯟꯗꯧ ꯃꯥꯟꯗꯦ ꯃꯄꯥꯟ ꯈꯔꯗꯤ ꯂꯥꯛꯏꯀꯣ ꯁꯤꯅ ꯑꯩꯒꯤ ꯍꯋꯥꯏ ꯎꯀꯥꯕꯤꯗꯣ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯑꯦ ꯆꯥꯕ ꯐꯨꯠ 5 ꯈꯔ ꯐꯥꯎꯗꯤ ꯄꯥꯝꯕꯩ ꯂꯩ ꯑꯗꯨ ꯄꯥꯝꯕꯩ ꯌꯥꯎꯗꯕꯤ ꯃꯥꯂꯪꯗ ꯐꯨꯠ 9 ꯃꯨꯛ ꯋꯥꯡꯅ ꯍꯧꯔꯝꯕꯅꯤ ꯇꯦꯛꯊꯕꯗꯣ ꯁꯤꯁꯨ ꯃꯧꯁꯨꯃꯤꯁꯤ ꯃꯄꯥꯟ ꯂꯥꯛꯑꯦꯀꯣ ꯐꯖꯅ ꯇꯨꯜꯁꯤ ꯑꯁꯤꯅ ꯏꯌꯥꯝꯕꯅ ꯊꯥꯕ ꯃꯔꯣꯏ ꯇꯤꯜꯍꯧ ꯆꯅꯝ ꯑꯩ ꯈꯣꯏꯐꯨꯁꯦ ꯀꯨꯝꯁꯤꯒꯤ ꯁꯨꯡꯂꯣꯛꯄꯨ ꯂꯣꯛꯄꯤꯗ꯭ꯔꯦ ꯁꯪꯗꯗꯅ ꯀꯩ ꯂꯝꯇꯥ ꯍꯪꯒꯥꯝ ꯃꯄꯥꯟ ꯐꯖꯅ ꯂꯥꯛꯄꯗ ꯐꯖꯅ ꯂꯣꯛꯄ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯂꯣꯛꯄꯤꯗ꯭ꯔꯦ ꯑꯩ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯊꯦꯡꯕ ꯍꯥꯏꯁꯦ ꯀꯔꯤꯃ ꯀꯥꯟꯅꯗꯦ ꯍꯋꯥꯏ ꯃꯨꯕꯤ ꯄꯥꯝꯕꯤ ꯑꯃꯅ ꯍꯋꯥꯏ 3 ꯌꯧꯅ ꯄꯤꯗ꯭ꯔꯦꯅꯦ ꯍꯋꯥꯏ 3 ꯌꯧꯅ ꯄꯤꯗ꯭ꯔꯦ ꯍꯋꯥꯏ ꯃꯨꯕꯤ ꯈꯔꯗꯤ ꯑꯗꯨꯝ ꯄꯥꯜꯂꯤ ꯑꯗꯨꯕꯨ ꯌꯥꯝ ꯄꯥꯟꯗ꯭ꯔꯦꯕꯀꯣ ꯍꯋꯥꯏ ꯄꯥꯝꯕꯤ ꯑꯃꯅ 1 ꯄꯥꯟꯕ 2 ꯄꯥꯟꯕꯗ ꯑꯗꯨꯝ ꯄꯥꯜꯂꯦ ꯐꯗꯤ ꯑꯗꯨꯝ ꯐꯕꯅꯤ ꯍꯧꯒꯠꯂꯛꯄ ꯀꯥꯁꯦ ꯊꯦꯡꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 30 ꯑꯗꯨꯋꯥꯏꯗ ꯊꯥꯔꯝꯃꯅꯤꯁꯦ ꯊꯦꯡꯕ ꯍꯥꯏꯁꯦ ꯀꯔꯤꯝ ꯐꯠꯇꯦ ꯑꯩ ꯏꯁꯥꯃꯛꯁꯨ 1973 ꯐꯦꯕꯋꯥꯔꯤ 27 ꯃꯣꯗꯦꯜꯅꯤ ꯏꯁꯥꯒꯤ ꯆꯍꯤ 95 ꯁꯨꯔꯀꯥꯟꯗ ꯌꯨꯝ ꯄꯥꯜꯂꯦ ꯑꯗꯣ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡ ꯆꯍꯤ 3ꯃꯨꯛ ꯂꯩꯔꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯪꯉꯦ ꯑꯗꯨ ꯊꯥ ꯑꯃ ꯄꯨꯟꯁꯤꯔꯝꯃꯒ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯂꯩꯖꯗ꯭ꯔꯤ